एम्बुस्ता एआर की कर्नेल याउना मियोई तरेट सिरे लैखिदबसिंगी मनुंगदा कर्नेल की लोइनबे मथंत पोक्सब मचानुपा अमसुंग एआर की पर्सनल मरी याउरे पीएलए अमसुंग एमएनपीएफ के एम्बुसनी हाइना क्लेम तौरकले चुराचानपुर डिस्ट्रिक्ट के वेहियांग विलेज मना के एस सेकेंड हाइबा मी तादब मफम अमदा ngarang ayuk pung tararom tarakpada PLA amasung NPF के अपुनबा कांगबु अमना एम्बुस तौरक्तुना निफुगा तरुक सुबा असम राइफल्स की कर्नेल अमा महाकी लोइनबे मथंत पोक्सबा मचानुपा अमा अमसुंग अतोपा AR की पर्सनल मरी पुन्ना मियोई तरेट सिरे अतोपा पर्सनल तरुक न सोकले पुलिस तकी फंगबा पाउना हाई एम्बुस त लैखिद्रबा मखोई तरेट अदु निफुगा तरुक सुबा असम राइफल्स के ने लैखिद्रबा सिंह अदुदि बटालियन असिगी कमांडिंग ऑफिसर CO कर्नेल बिप्लब त्रिपाठी महाकी लोइनबे अनुजा त्रिपाठी मखोई अनी की मथंत पोक्सबा चही तरुकलोम तमक गाइरिबा मचानुपा आबिर त्रिपाठी राइफलमैन सुमन स्वारगिरे राइफलमैन खापनई कोन्याक राइफलमैन RP मीना अमसुंग राइफलमैन श्यामन दास ने सोकलबा पर्सनल सिंह अदुगी मनुंगदा अमा फिबम लूना लैबदगे इम्फाल गी सीजा हॉस्पिटल दा लायंगले महाकी ममिंग हविलदार सुवीर पोल सही कुंथ्रागा मंगा ने अदुगा अतई पर्सनल सिंह अदुना लैमखोंगदा लैबा मिलिटरी हॉस्पिटल चुराचानपुर डिस्ट्रिक्ट की मनुंग चन्ना इम्फाल दिम लंबी गे बेहांगदगी किलोमीटर खरा चलगा लैबा इंडो म्यांमार बॉर्डर पिलर 83 मनाक्ता ngarang ayuk pung nipan lom tabada civic action program ama pangthokhe thauram adu yaururaga singhada leiba battalion headquarter da halakpagi lambi da khulai matik chana paiba sakhangda bamyoi kharana ambush tarokhiba ne ambush tarokliba mafam adu churachandpur district ke headquarter dagi kilometer 59 lape amuba machugi bolero amada कर्नेल अदुगा महाकी लोइनबे अमसुंग मचानुपागा अतोपा पर्सनल अहुमगा पुन्ना तोंगलखे अतोपा पर्सनल सिंह अदुना अंगौबा मचुगी बोलेरो अमा अमसुंग जिप्सी सिंह द तोंगे हाना थौरांग तौदुना थंबा IED अमा पोखाई हल्लबा मतुंगदा माया नकना लालाहुबा सिंह अदुना लुमलगा माइके अहुम मरी दगे नोंमै कापसिनदुना एटेक अदु चथरखिबाने खुदकता कर्नेल अमसुंग महाकी इमुंग मनुंगी मियोई पुमनमक थौदोक थोकफम द सेखे महाका तोंमिनबा पर्सनल अहुम अदुसु मफम अदुद सेखी अदुगा अतोपा सीबा अमसुंग सोकपा याउरिबा सिंह अदुना तोंगान तोंगानबा गाड़ी सिंह द तोंगलखिबने मखोइना तोंगबा गाड़ी सिंह द नोंमै मरु कया मरुम पानबगी मफम लैरम्मे मिनिट 10 रोम अकनबा मवोंगदा नोंमै कापसिलमलबा तुंगदा खुलाई पाइबा कादर सिंह अदु मफम अदुदगे हंदोखे असम राइफल्स की पर्सनल सिंहसु खुलाई पाइबा सिंह अदुदा खुद हंदुना नोंमै राउंड कया मरुम कापखे अदुमक पुलालौबा सिंह अदुगी माइकैदा सोखिबा अमदि सीबगी खुदम अमा फाउबा फंखिदे मखा ताबा अकुपा पाउ गाइनरे पाउ अदु फंगबदगी थुना यांगना असम राइफल्स की पर्सनल कया मरुम मफम अदुदा थोमजिलखे माइकै कयादा थचिनदुना एम्बुस्ता सेनरिबा सिंह अदु फाननबा ऑपरेशन चथ अदुबु मिफा मिपुनगी पाउदे नुमिदांग अथेंगबा फाउबा ताबा फंखिदे पाउ असिना मखा ताना हाई मिसी मिना अशोक अपन नंगबगी पाउ फंगबगा थुना यांगना लैमखोंगदगी लानमीगी हेलीकॉप्टर अमा मफम अदुदा पाइसिलक्तुना सोकलबा पर्सनल सिंह अदु इम्फाल तमना पुरखे इम्फाल की सीजा हॉस्पिटल दा लायेंगदुना लेरिबा सोकपा AR गी हविलदार अदुगी फिबम चीफ मिनिस्टर नोंथोंगमम बिरेना ngarang numidang wairam yangsinkhre khongsit aduda mahakna paumi singda haikhi nupi angang yauna personal sing hatkibagi thodok awangba thakta condemn tawi asigumba terrorist singi pressure da laingakna chatloi thodok aduda senariba sing fanaba angamba thakta honagane center na laurakpa phirepta state government na mapung phana sagodkani panba yabade kumja 2015 ge june marida Chandel district ke Paraulonda chatharakiba ambush amada Indian Army ki personnel kundamathoi hatkiba amasung tara sogankiba thodok adugi tungda ngasi Churachandpur district ke behang manakta chatharakiba ambush asina north east ta khwaidagi chawba ambush oire amaromda thodok adu laibak asigi prime minister Narendra Modi na akanba mawongda yaningda phongdorokpaga loinana lanmi sing aduna thawai katkiba adu kaidaunungda lemna mangloi haikhe prime minister na mahaki Twitter account da thagatba post amana hai Manipur Assam Rifles के कन्वॉय अमदा अटैक चथदुना लानमी खक्ता नतना इमुंग मनुंग फाउबा मिसी मिना थोगन खिबा से यामना लाइबक थीबा थौदोक थवाई थाखरबा लानमी सिंह असिगे इमुंग मनुंगना थेंगना हौरिबा अवाबदा लाइबक असिना सरुक यारे डिफेंस मिनिस्टर राजनाथ सिंहाना मसागी ट्विटर अकाउंट दगी थादोरकबा वारोल अमदा एम्बुश तौदुना मिसम याउना पर्सनल सिंह हातखिबा दु पांगदबगी थवोंगनी हाइना फोंगदोखरे लोइनना मणिपुर की गवर्नर ला गणेशन नसु ngarangi ambush adu yamna kanna yaningdaba phongdokpaga loinana laikhidraba singi mafamda ikai khumdaba ulakle Assam Rifles ki Director General Lieutenant PC Nair
AVSM YSM na ngarangi ambusta laikhidrabasingi mafamda ikai khumnaba utpaga loinana makhoina laibakidama katkiba adugidamak thagatpa phongdokkhre PLA amasung MNPF ki ambush ni haina claim tawrakle Churachandpur district ke Behiyang police station na kwanba mafamda laiba second khulda sathagiba ambush adu PLA amasung MNPF ki apunba lanmi kanglup amana ni haina Revolutionary People's Front RPF ki deputy secretary Robin Kuman amasung Manipur Naga People's Front MNPF ke secretary publicity Thomas Numai na punna thadorokpa cherol amana claim tawrakre lo na yade haina laukthokra bala laulup sing asigi cherol asina hai landa aduda nifuga taruk suba Assam Rifles ke commanding officer Colonel Biplab Tripathi yauna personnel taruk hatkhi amasung kaya amana sokapan nanghankhe landa aduda laikhidraba siyogi loina bi amasung masanupa kanboy adugi manungda yawi haiba PLA amasung MNPF ke lanmi singna khangkhide India government na disturbed area ni haina lauktoklaba lanfam oidiba mafam asida kaidongnungdasu Indian Security Force na makhoige imung manunggi miyoi puduna chaloidabane PLA amasung MNPF ke lanmi sanglup asina nifuga taruk suba Assam Rifles ki mathakta landakhiba asigidamak War Office tagi Chief of Army Staff na thabak asibu sinlangkhiba sing thabak asi pangthokpada saruk yakhiba marup sing amadi mateng panglakhiba khudingmakta thagatpa phongdorokli hainasu cherol asina makha tarakle mahairoi sing politics ta yaurakano irang thongna basingano mahairoi oigera politician oigera Manipur da irang sagatuna laibak langhanaba honagano singtamgi marakta irang thokna basingano mahairoi singna politics ta yaubirakano mahairoi oina laibiyu political gi oiba wafamna politician singna tawjasnu haina chief minister nongthongbam birena phongdokkhre city convention center da pangthokiba chief minister gi CSC Singhi tengbang hogdokpagi thoram yauba lakhiba chief minister da ADC bill khananaba akhanaba session kaudrabadi total shutdown sathagani amasung economic blockade sathagani haina laukthokiba duge matangda paumi singna hangba wahangi paukhum piraduna hai the Manipur Hill Areas Autonomous District Council Bill 2021 asigi matangda laingak na kayarak phongdokhiba laikhre bill adugi manungda Hill Areas Committee na semlaga pirakliba duge aroiba laimai aduda हानगे एक अदु रिपील तौननबगी वाफम पल्लिबने एक असिमा कॉन्स्टिट्यूशन की आर्टिकल 371 सी की मखादा पार्लियामेंट न सेमखिबा एक ने मधु रिपील तौबासी पार्लियामेंट ना तौगदबने एडीसी खुदिंगमक्ता अहेनबा मतिक मयाई पीसीआई बदु कदाइदा पीगदगे नैनरिबने मधु पीबदा लैंगाक न सुसेम सादुना लैरे स्टेट असेंबली ना मसुंग लैंगाक न ngamloidaba thabakta namduna tau haibirакano Hill Areas Committee gi ek adubu repeal taunabagi wafamde parliament ta chatlaga haiminase parliament na lawrakpa phire baduna aroiba oigadawribane state laingang na ngamloidaba thabakta ngamgadabani haina namduna blockade tawrabasu ban tawrabasu maduda chatloi Manipur gi miyam na makhoige economic blockade sawgatloi haujeksu atsumna go to hills thinglabasu kanagumba matana tabidana chatlibasini haikhe mahairoi oigera politician oigera Manipur da singtamgi marakta irang thoknaba singano madugi sarukta fajana tanaraga thabak tawminase ADC da power piba laingakna hena pamlibane kadai fawba kari PC gi haibadu bill da sembirau mateng pangjage haikhe madu na taduna state laingakna ngamdaba Hill Areas Committee gi ek adu repeal taw haina pallaga misam da lana sandok pigano mahairoi singde education amasung chakot thawranga mari lainaba thabak singda saruk yabiyo Politics ti singi MLA kunasi da sinabiyo aikhoi ki thakta kari tawba yabage tanajage madu na taduna mahiroi singna ban blockade tawbade tawbiganu haikhe tara amasung taramatoi suba IRB ge recruitment ki phal laukthoktabagi matangda khongjang changsingani haina recruitment atu da saruk yaruba singna laukthorokli badugi matangda chief minister na hai IRB haibase discipline force amane covid na sahi ani lengba phawba yadana leiruba mahiroi sing school phawba ka ba hogdana leiribane makoigi demand tanaba ban blockade tawgani haiduna laingakta kihanba tarabade makoina thabak sangba tarabade kari tawgane asigumba laingakta dhap tawbada lusingliba sing kanano haibadu khangdoklaga disciplinary action lawnaba kari tawba yabage haibadu yangsinduna lusingba sing aduge recruitment review tawgani haina phongdokhe